Ngasi channel asina asengba thokiba crime story ama puduna laksari thodok ase Rajasthan gi Jodhpur kowa mafam amada thokiba wari amani wari asi liba hausarak lage 2024 gi October gi tang 16 ta Anita Chowdhury kobi nupi ama mahak masamaki beauty parlor da thabak chatami mahak na tukal aduda ngaihak thabak tawramlaba matung nungthin gi pung ani taba matamda mahaki personnel gi thabak khara leiri haiduna mahaki staff singda hairam ki aduga mahak thuna lakani hairam laba matung fana kuina lakman dabadegi mahaki staff amana mahaki number da call hanjan na tawrami adubu phone adu switch off da sum leirakpadagi mahaki nupa manmon da su pau pirami masidagi mahaki nupa su mahaki nupibu koiti thirami amadi mahaki phone su switch off da leikibana mahaki nupi asi kadai da leiri haibasi khanglamde masidagi mahaki masanupa da su pau piduna mahaki masanupa yauna mayam sangdana thibi aba thirabada fangdabadagi makhoi mapamsa mayumda hanjalaktuna tumba yadana nongan bangaiki nongalabada makhoina police da missing case ama file tawrami masidagi police na manak nakpa mafam singda thiba horaki adubu phanglamde October gi tang 18 da beauty parlor gi maikeida onsinduna khinba CCTV camera gi footage ama police na fanglami hairiba footage asida Anita na auto amada masana yana tongkhibagi footage adu phangbadagi hairiba auto gi number adugi mapu thirakpada Kangana kauba Jodhpur gi mafam amadagi oirambana driver adugi manakta laklammi driver aduna mahakti khangde supnatangi Anita na Kangana da yaugadra haibadagi gari aduda kibani haiki masida police na Anita gi nupada hanglammi nakhoi Kangana da kana khangnaba leibagi haina masida Anita gi husband hai makhoi gi beauty parlor gi hek mamangda dukan famba Faruki kaupa nupa ama Kangana dagi lei mahaka Anita ga loina tenarakpa si sahi kunmuk oirani hairakpadagi police na khudakta Faruki gi mayumda laklammi adubu mahaki nupi khak Lairamki masida mahaki nupida investigation tawbada mahaki nupa ase numit nini sure mayumda leitaba haina khumlammi masida police na khangbangamki madudi Anita na mangkhibasina date 26 aduga Faruki na hanjalaktaba asiga mari lainaramba yai khanglakpadagi hena kupthana hangba haurakpada Faruki gi nupi gi maithongda karigumba khara lotuna leibagi mami ama police na urabada makhata na wahangsa jat hanglammi maduta mahak lotpa ngamdraduna haiduraki madudi Anita adu mahaki yunggi sumangda leibani haina madugi wahi adu tabada police sing adu haiphet ngaklammi Masitagi policing aduna sumang aduda munna yengluba matamda leibak tokthoklaga amuk phomjin khibagi mami ama ubadagi khangbangamki madudi Anita asi makhoina hatoklaga leibak manungda phomjin khre haibasini sidagi policing aduna yamna thuna JCB kauduna leibak adu tohonki maduda yamna ngakpa thodok amana Anita gi body adu polythene bag tarukta matum atup kaktuna haplammi aduga bag amadana pirol sing adu haptuna phomlamba ubadagi hena akiba pokpa yengba ngamdaba sin haibadu oiki masidagi police na Anita gi husband kauduna hangliba pirol adu yenghanbada khangba ngamki madudi matup taruk thokna hatkhiba mioi asi Anita ni haibasini sidagi police na autopsy launabagi damak manak nakpa hospital da Anita gi dead body adu thakirami autopsy haibadi medical ki tamda seriba misak adu kari karama moongda sikhibano haibadu khangnaba medical research adubuni makhoina madugi report adu ngaiba oina police na makhata na khungang adugi mioi singda hanglubada Faruki asi machanupi ahum leiraba mioi ama oiramki amadi October gi date 23 da mahaki sumangda JCP kauduna tokthokpa unaki adubu phumbadi kana amata ukhide haina paudamki maduda police na khangbangamki madudi Anita bu hat kadaba numit walingaida kom hana toktokpa haibasi plan tawraga hatpa Mihat oigani haibasini aduga Mihat asida Faruki gi nupisu yawi haibasini masida hena akupa marol khangnaba makhata rakpa oina Faruki gi nupi Amidada wahang makhata na hanglubada mahakna thodok adugi matangda wari lirakhi madudi mahaki nupa Faruki asi sahi kharagi mamangdagi gambling haibadi juar sanabada paisa mayam mangduna migi maral mathum kaya pusinduna kangaunaba mioi ama oiraki adubu migi paisa di pidaba yadabanina mahakna wakal makal khalakpada mahakna nongma magi wakalda phaurakhi madudi
beauty parlor phambi Anita asi mahusana sana yamna siraga dukanda lakpadu mahakna toina urami. Masidagi magi wakalda khalami madudi Anita na siriba sana asi karigumba lawba ngamlabadi magi sendol asi kokpa ngamgani haina adubu luribadi mahakna hek lawrubasu yadabanina kari karamba maongda lawgani haibasini. Masidagi mahakna upai thirakpada Anita bu makhoida chak kauraga sana lawrage khalami adubu luribadi mahakna sana du munbada mahakna law khongba tawrabadi mahak soidana awafamda tagani haibasidi mahakna khangbana maram oiraga Anita bu hatpada tarammi. Wakal asi khaladuna Farukina October ki date 26 da mahaki yumda chaklel amagi damak Anita bu kaukirami. Masinani Anita na auto amada kakhatpagi CCTV footage ama phanglibasi asumna Anita na Faruki gi yum yaurabada Faruki gi nupina Anita da thangnaba drinks ama pirami adubu maduda pangthanaba hidak hapkhibana Anita adu wantharami. Madugi tanja aduda Faruki market chattuna plastic bag sing amadi perfume bottle taragni thoisu laiba chatlami. Faruki market chattuna plastic bag sing amadi perfume bottle tarani thoisu lairami. Faruki na market chatringaida magi nupida hairami karigumba Anita na wakal taraklabadi mahaki makhauri adu thangna lenthatuna hatoklamu haina haibaga tawbaga Anita adu wakal taraklami. Madudagi Faruki gi nupina Anita adu makhauri kaktuna halami. Masidagi Faruki mayumda yauraklabada Anita gi haksang adu matup taruk thokna thana kaktuna bag sing da haplaba matung ngasai mana laikiba perfume sing adunasu bag sing aduda chaichilami. Masina Anita gi body adu pumthabada manam hatnaba oirami. Masidagi Faruki na numidang wairam ngaikirami. Numit tarabada Anita gi dead body adu fit tara luba kom aduda phumlami. Haiba wari asi tabada Faruki gi nupi asi police na faduna police station da purami amaromdana Faruki asi phanabagi damak team tarukna saba team ama thangnaba state sing da fawwa thiba hoki kona thangda Jodhpur gi railway gi CCTV footage amada mahak station da laiba ubadagi police na mak phaki mangonda police na hanglubada numit adudadi Anita su sana yamna siramde mahakna khalluba asaga onna tainaba oirami haiki asumna Faruki amadi mahaki nupi zelda thamki amaromdana Anita gi family na protest tawduna matik chaba dandi pibiu haina haizaki kona thangda government ka Anita gi family ga yanaba puraktuna protest tawba toki aduga case asi makhatana hausi su chathariba case amasu oiri wari asidaki aikhoina tamba yaba amadi phattaba wakhalna isagi punsi telali haibasini aduna aikhoi phattaba wakhal thadoktuna afaba achumba punsida hingba tamsi haibasika loinana hawdina loi fawba wari asi tabi bagi damakta channel asina mayambu thagatpa phongdokchari.